ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯍꯩꯇꯅ ꯕꯨꯠ ꯁꯥꯟꯅꯔꯨꯕꯒꯤ ꯇꯥꯈꯤꯕ ꯗꯁꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯄꯨꯁꯦ ꯃꯇꯝ ꯑꯃꯗ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯄꯨꯗꯤ ꯃꯤ ꯌꯥꯝꯅ ꯐꯩ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯠꯇꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯃꯃꯤꯡ ꯆꯠꯅ ꯅꯨꯡꯁꯤꯕꯤ꯫ ꯑꯍꯟ ꯌꯥꯝꯅ ꯑꯣꯏꯔꯦ ꯄꯨꯄꯨꯁꯦ ꯆꯍꯤ 40 ꯄꯨꯟꯁꯤꯔꯝꯃꯒ ꯄꯨꯄꯨꯁꯦ ꯂꯩꯈꯤꯗꯦ꯫ ꯄꯨꯄꯨꯅ ꯂꯩꯈꯤꯗꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯄꯥꯝꯃꯨꯏ ꯑꯍꯟꯁꯦ ꯂꯩꯈꯤꯗꯕꯁꯦ ꯁꯣꯟꯅꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯕꯕꯥꯅ ꯄꯨꯄꯨꯅ ꯃꯥꯏꯕ ꯑꯣꯏꯔꯝꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯒꯤ ꯑꯔꯨꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯁꯨꯝ ꯁꯪꯉꯛꯄꯗ ꯐꯥꯛꯇꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯁꯤꯗ ꯏꯃꯥꯅꯗꯤ ꯕꯕꯥꯗ ꯉꯥꯡꯉꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯕꯥꯖꯤꯒꯤ ꯑꯔꯨꯕ ꯂꯥꯏꯇꯤꯟꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯐꯥꯛꯇꯅ ꯁꯥꯟꯅꯔꯤꯗꯨꯕꯨ? ꯇꯧꯒꯅꯨꯀꯣ, ꯈꯪꯁꯨ ꯈꯪꯉꯣꯏ, ꯍꯩꯁꯨ ꯍꯩꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯦ ꯅꯨꯄꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯒꯗꯕ ꯂꯩꯇꯦ, ꯁꯨꯝ ꯌꯦꯡꯕꯒꯤ ꯋꯥꯅꯤ꯫ ꯕꯥꯖꯤꯅ ꯊꯝꯕꯤꯔꯝꯃꯤꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯁꯤ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ, ꯃꯁꯤ ꯍꯩꯖꯟꯕꯁꯨ ꯀꯥꯟꯅꯔꯤꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯅꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯝ ꯏꯃꯥꯅ ꯕꯕꯥꯗ ꯄꯨꯄꯨꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯨꯅꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯡꯉꯝꯃꯤ꯫ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯕꯕꯥꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯄꯨꯄꯨꯒꯤ ꯑꯔꯨꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯃꯤꯉꯣꯟꯗ ꯍꯤꯒꯩ ꯋꯥ ꯊꯥꯖꯟꯕ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯁꯨ ꯌꯨꯝꯊꯪꯅꯕꯗ ꯍꯥꯟꯅ ꯕꯕꯥꯅ ꯆꯥꯡꯌꯦꯡꯗꯨ ꯇꯧꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯁꯦ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯈꯟꯅꯗꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤ ꯀꯧꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ, ꯅꯣꯏ ꯅꯄꯥꯅ ꯇꯧꯔꯤꯁꯤ ꯑꯁꯤ ꯅꯣꯏꯁꯨ ꯊꯤꯡꯉꯨ, ꯅꯄꯥꯁꯤ ꯅꯄꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯩꯅꯣ ꯄꯥꯔꯒ ꯃꯤꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯦ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯁꯤ ꯑꯁꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯁꯜꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯇ ꯈꯟꯅ ꯆꯩꯅꯗꯕ ꯏꯃꯨꯡꯁꯤ ꯍꯧꯖꯤꯛꯇꯤ ꯏꯁꯧꯗ ꯂꯥꯡꯅꯗꯅ ꯈꯟꯅ ꯆꯩꯅꯕꯗ ꯂꯣꯏꯔꯦ꯫ ꯃꯤꯗꯤ ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡꯅꯤ, ꯃꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯗ ꯅꯄꯥꯅ ꯇꯧꯕꯅꯤ ꯈꯪꯉꯛꯑꯒꯗꯤ ꯅꯣꯏ ꯑꯩꯈꯣꯏꯕꯨ ꯑꯐꯕ ꯑꯣꯏꯔꯣꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯋꯥ ꯅꯣꯛꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯃꯈꯥ ꯇꯥꯏ, ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯕꯕꯥꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯉꯣꯟꯗ ꯇꯧꯕꯒ ꯍꯩꯔꯕ꯭ꯔꯣ? ꯐꯅꯕꯨ ꯀꯥꯟꯅꯔꯤꯅꯦ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗ ꯀꯩꯅꯣꯕꯨ ꯇꯧꯅꯤꯡꯉꯤ, ꯃꯤ ꯅꯨꯡꯁꯤꯗꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯏꯍꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯉꯥꯡꯉꯤꯁꯤ ꯅꯪꯅ ꯐꯥꯒꯤ ꯇꯥꯊꯣꯛꯑꯕ? ꯍꯥꯏꯕꯤꯗꯦ ꯍꯥꯏꯅ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯆꯣꯞꯆꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯍꯟꯕꯨ ꯑꯣꯏꯔꯦ, ꯆꯣꯞꯄꯁꯨ ꯌꯥꯔꯦ꯫ ꯅꯣꯏꯗꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥ ꯉꯥꯛꯇꯅꯤ, ꯏꯀꯥꯏꯕ ꯈꯪꯉꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯏꯃꯥ ꯕꯕꯥꯗ ꯑꯩ ꯍꯥꯏꯒꯦꯁꯦ, ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯗ ꯁꯣꯏꯅ ꯍꯥꯏ, ꯕꯕꯥ ꯏꯃꯥꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯏ, ꯕꯕꯥ ꯅꯪ ꯇꯧꯒꯅꯨꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯔꯤꯅ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯉꯤꯅꯣ, ꯑꯩ ꯀꯩꯗꯧꯔꯦ ꯍꯥꯏꯗꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯕꯕꯥꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯕꯥꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒꯗ ꯂꯩ꯫ ꯃꯗꯨ ꯃꯤꯅ ꯂꯥꯏꯍꯟꯍꯜꯂꯛꯄꯒꯤ ꯃꯁꯥꯗ ꯇꯦꯡꯕꯥꯜꯂꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕꯏꯃꯨꯡꯗꯨ ꯃꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯑꯩꯈꯣꯏꯒꯤ ꯕꯦꯁꯅꯤ꯫ ꯑꯩꯒꯗꯤ ꯅꯣꯡꯃꯇ ꯄꯨꯜꯂꯨꯗꯦ, ꯅꯣꯡ ꯐꯥꯗꯣꯛ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯅꯕꯗꯨ ꯃꯗꯨ ꯅꯠꯇꯅ꯫ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯄꯤꯛ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅꯤ, ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯅꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯁꯜꯂꯛꯏ, ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯄꯪꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯅꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯈꯣꯏꯗ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯐꯖꯅ ꯍꯥꯏꯔꯝꯃꯤꯁꯤꯅꯤ, ꯃꯊꯪꯗꯤ ꯑꯩꯁꯨ ꯈꯣꯟ ꯀꯟꯅ ꯉꯥꯡꯉꯛꯄ ꯌꯥꯏꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯒ ꯑꯃꯇ ꯈꯨꯝꯖꯔꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯗ ꯁꯣꯏꯅ ꯍꯥꯏ, ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦ, ꯕꯕꯥꯅ ꯇꯧꯔꯤꯗꯨ ꯃꯤꯁꯨ ꯈꯪꯉꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ, ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯆꯣꯞꯄꯝꯃꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯁꯨꯝ ꯀꯟꯁꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯇꯨꯝꯅꯔꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯊꯣꯛꯐꯝ ꯃꯆꯤꯟꯗ ꯂꯩꯔꯤꯕ ꯀꯀꯥ ꯏꯅꯥꯎꯇꯣꯟꯒꯤ ꯃꯈꯣꯟ ꯃꯥꯟꯕ ꯑꯃ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯋꯥꯈꯟꯗ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ, ꯀꯀꯥ ꯏꯅꯥꯎꯇꯣꯟ ꯅꯠꯇ꯭ꯔꯅꯦ?
Kaigano suk thiang kansida mana kana laukriduna kaidorabazano khalami. Imana su ibungo kanano haujikido haidana phamungdagi laurai. Aisu phok hawgalaga sakhumnomde ising kitang thakke sangakpada babase maning thongdagi phaijom selaga mase tumina sangai. Baba ubudai di pukhange khangi. Baba da soina kaino baba ahing nongyai sida phaijom no kairo tauriduna hojik kakai naw tondo yamna kana laukhiba makhol amatai. Baba nang na kari taurure hangami. Maduda baba se wa ngangamde tumina magi kada sangki. Ay siyang hang mapanda thora meduga kakai naukton hoida sangubuda kakai naukton si mamit mana ngarang ay kire tauraga leirami. Ay na su indom sa kay tauragi kakai naukton si hangami. Maduda indom sa na apik na ko'y kakasi hawdikta yumda halagpada no'y kithorak pa masayda nupi malepaga leirami hayni. Aduday ni taukri si kumai. Ay sumado babada yamna singnarami. Makata na ina mo indom sa adudi hawzik kay daw sige. Maiba kaudraga di yaroy ni adudi. Indom sa na mo apik nang maiba kangaba laybro. Maiba mata kaubiru gero hayrai. Ay na sumo indom sa maiba kangaba di layteda. Ay di ado ay ima babada hangugi. Adu ay kaubudo sa laso sa piruragi. Ngayak layra mo indom sa karisu tauroy. Ay amok tuna laki hayramaga. Ay siya yamna tuna sangay. Aduga ay siya ay kada sangaga purita malisalami. Ima na su ibungo karay ta salugi hayrino nang buhugzik po hangay. Maduday ni ima kakay nauktondo bhutla layra karino kangdaba ama. Kwe sige thokpam da tingnay hay. Madudagi di mamit mana ngarang kiki tauraga layhore. Indom sana maiba mata kaubiru so hay. Noy bo sayda maiba kangnaba laybro hangami. Ima na muk edo di kamdawri bazano ni. Hojikpo nangbo karaidagi maibanu kaurudoi sibo hangai. Imaga iga sanariba wari eduda babasu tarba khangde tumina sangai. Aduga saluno kaigi maiba kaurudoino lao aiga sangusi ai yenguke hairai. Adumaina hairamaga babase kakai nauktongi manakta sangki. Aiga imaga su innarami. Babana kakai nauktondo hekubaga. Kaidaure hari no khoi naukton sibo. E sidi kaidauraba. Inaukton ne hamba lai sidi. Nang kaidawagi kidoino kiruno. Ibe may ising asing makara puthorao. Asumna babani indom sada hayrami. Indom sa supakan na hatu. Ising asing madulaw basangki. Kuwa na puthoraga babada pirami. Maduda babani ising dulaw raga. Mamito ahong nagtaktak kupaga. Ising aduda haipet yangami. Aduwa kakay nauktuan da pitami. Ising adu hek pitapaga kakay nauktuan si. Gyan karat tarak pagun taurai. Ako'y sumado ubada pungak hek ngaki. Imaga iga so haipet muna yengnay. Baba na so pani hera karisu tauroida. Baji na ingonda takpiram balaywa kara pahawi. Aduni taurisi. Yari inaukton gyan tarapo hangami. Kakay inaukton na so tari kumai. Adumay na mo'y dang ehak layra magkakwaso yumda sang narai. Imaga iga di baba sa kiba madumpok silay. Numit adudagi baba na yumlon kairo na bada. Lai kara tazan layrak sorok da kara. Tadok adumay na taurok padagi. Rakay misi mapanuwan thokpa matangam naramdi. Numitude ay sukara ting na yumda halakpani. Maduda ako'y sumang yorokpada. Nupisi wangi masang tadaraga. Ko'y sumang sida pamagalayramdana. Ay sumadu ubada pakat kida na imahaydana. Amuktang lauram makawantarami. Kuwa na di ay nagyan tarakpada isi pamungdalayrami. Babay masway ginakdalayrami. Ima na su isabog yala abo hangay. Ay sutam na kumi. Ima ay gyan tare haydana. Maduda baba si yam na nungayta na ungagalay. Ay nasu baba kay dauragi. Adung nungayta na lay dito na. Ay karisu taudre hayrami. Baba na su ibungo ipayam na araan bataba matawkrene. Ipa na khaliba na tambada haytaba matalayti. Ay su baji gumay ba tamagi khana. Baji gilayram liba ariba layk lay su pulam singasi. Para ipa na kay gumapataba taba masisin narure. Adubo masi ipa na loisan pam kangdre. Aigi sada phogda sase tarakadore. Aduna ipa yamna pakhale. Ako'y mafam asi thaduoga. Matam khara karayda no malayrurasi. Lakay mina su khangnaragadi. Ako'y afaba oiraroi hayrai. Imana somok ay na di si thokani di hayjakibani. Nang nataba kanagumba midi ahiba soida na layramgani. Tumina ako'y manungda wari tauraga. Loisalhanbadi kari kay. Ako'y na yung thaduoga satkiba hayrisi. Maduna hena mina wakala na kanarani hayrami. Baba na mo kanano huksipo ako'y natanarudoy sibo. Ima na mukbajiga tayo na pulam zaramba. Ahan yam na layrong kini.
sida hek thaina laamba bajiga pulamba khuramiringsingdo maga mukta tanasi aina khanbada ahal aduna mating pangba ngamni khalli hairei imagi wafam aduda babana so hoid amuktang di yengasi ai matung manaw amuk hana tawjararoi masiguma thabaksi haidana hojiki ahando babana nonghe nganbaga unaba salami aduga babana so ahal aduda makhong paiduna khoiram jarami lakai mida haidok pirakanu haidana ahal adu so pupugi asanba marupoina tinarambani babagi mataw aduda nungairaktadana babana sanaramba lai adu tumina ahal aduna loisanbirami madudagi babana so ahal aduda pupuna thanamba aruruba laigi polam charam sing adusu loina sina thoki hojikti lekai da ki khang tawramba yumasda ki khang tawramba kya du loina phakre mayam hambagi wari se matang asai da loijare ani suba wari se muk mayam da khudon tamjari wari se amna kuiraba ngasidagina chahi 10 mukhi mamangda khoimungda thengnakhiba wari oidorini matamadu aidi yamna pikli sahi 15 mukta subada ngairi adubo ai gyandi taba dungamle isilina wanini khada inaw nupa amaga babai ma pupu amade inaw nupa khoi manga khaktani yumasida leijariba babagi machimanok so ani sude mathanta poami aduna khoi mungse sagai na te yamna sawba haibadudi oide babana ima bu yumasida puraba matung isilina bu phangjabada sukimati kharau jarami pupusi thainagi ahallaman oibana laitingi maramda kharadi khanghairami nongmadi babase thabak ngata halaktuna pupubo kana kaurami pupuso babana kauribadu taraduna thuna mapanda thoraga hai kaidawrage bungo nangna ibu adu kana kauridubo nangbo kaidawba yaurage pupuna dumna hangubada babana su baji nimaidu leitre haidana mayam marang tongna hauri babasong hakcha pirubana pharoidra misu yamna tilhaure pupuna mukaino tariba pauksibo achumbro nangna hairidubo ibungo babana so achumbani baji ngallingai sida ngaktang yaubiruso mathau mangam nangnaba babana dumna hairubada pupuso hoi haidana imungda sangkhirami ngayak lerga pupuso phi setuna sibagi mathau mangamdu yaubu satkhirami pupuna laitingi maram khara khangbana sinba langba tawbirami asi phamda asumna poloibagi mangda sibudo puraga poloinaba tawringai sida nongso tarakadabagi mongda tawrakpaduda pupuna so mayam tiliba marakaduda nongse tarakadawre khidang thuna loisanaba tawsi asumna mayam changdana poloibadu thuna loisanaba pangthoami poloiba loiraga pupuna halakpado numidang wairam su tarami babana so pupu halakpa ubada manakta sangsenduna baji mathau mangamdu loiram labro nate kamaina tawraga leitrine haigi yamna nungaite hairubada pupuna su nungaitana sumna khumai ibungo miyobagi punsibo kanana tamba ngambagi nungaite pasoduba nungaite na kaidawruni loikhre haujikti si haramduna pupuso thune imungda sangkhirami numisigi numidangda pupusi sak chaningti haidana magi kadagi thoramdi imana so babada tapna hairurano ngasidi thawai nungaitabagi tawbu hoiramgani asumna khoichu saksangda changaga sakto punna sarami sak saba loiraga babaga igadi phamungda changaga phone yengtuna lei imadi saksangi thabak loisanduna lehorami pungdi thengjalakpana ima so changaktuna tungkhre ahinge pungani muktarakpa matamadai waida khoigi yungge mamang thongjaw sida koko khaidana kanagumba mana thilai akhoisu mikhap thoraktuna imana babada kainone ahinga sida thongjaw thilisibo kana oiribajano imana dumna haibaduda babana su khangdene nupi eso kana oiribajano na khade mukphok tawdabani ayamukta yengukhige baba so thuna kadagi thokiduna thongjaw tamna satkhirami adumna babana thongado hangduna yenguraga ngayak leraga baba se muktumina sangai babana tumina sangakpaduda imana kaidawrake nangna tumina sangi sina nate kana laamgi babana so khangde nupi aina thong hangubadadi kana mata leiramde babana dumaina hairakpada imana so tabna kainoda numidang asta kana lakturige laga so hoini maini hairambadi yai babana mukyari se tumna batawrasi wakhanda yamna so khanjaluno si haramduna babati tumak tumkhirami imaga egadi tumba yadadana tumlai adumna leiringaida khoigi upuda thamliba beg adu makhata tarai imaga egaso beg adu tarakpada khangduna mukuyeng yengi beg tarpo erambaduda imana karisu khandana hawgalaga beg tu bukhullaga amuk yansanduna thanami
Imaso amuk phamungda changaktuna aingonda ibungo tumnaba tawro pungche thenge karisu tawra aroida aina so hoi ima haidana tumba themduna amuk tumami imana aingonda tapna amo ibungo nangbu nathanda tumba kibro imaga tumse haibro aiso ka punmanina yani de ima asuk yamna nai sibu sida dum tungge hairami asumna numituma di haukre babana ngata haukalaga pupugi manakta sangduna pupubu kauraga baji ngarang ahingsa sahum se kharakalli babana adumna hairubada pupuna su tamna sumna hairei yumasitabu karibu tawnige noina khanjanbagi oiramgani pupuna adumna hairakpada babana su khurani maigi thawai oiduribra khangde ngarang ahing thong thili duna babana adumna he khaibaga pupu se saungna kainone noina hairidubo adubo hekta oithokpa yabro kari soira moida noina khanjanbagi oiramgani pupuna sarokpaduda babana su tamna imada amo nupi baji di laitingi maramda khara khangbani Bajina sahum karimata phangde hai khangdre ngarang tawrokibada khoina pukhanda khanjanbagi oiri jara babagi wafam aduda imana soamo hoise nupa bajina lekte karisu tawde hairabanina matam khara yengasi asumna khoisu tawgadaba singa du loina tawnarami baba su saksa thoga dum thabak sat khre pupusu asiba hangbaga sataba makhai magi kada thongno senduna dum lai akhoigi yumasida na hangkhaiga manadaba mawung mataw mai taw tawrami Imaga igaswa imungda layba tandana mapando ina phamduna lay. Numidang wairam sida babase thabak halaktuna imada sumna hairei. Nangbo imungda layba yadro nangna mapanda layramisibo bajidi asi phamda satkibra. Babana dumne hek khangubada imana su tapna sumna khumai. Kadaidino ngasaidagi karibata sathokte kada thonglo selaga dum lay. Na khaga iman manede ko yumse nupa karinoma tawre imungda layba tandana aisu mapanda phamamisini. Imagi wafam aduda babana su lekai mina haina hobuda pabungni magi thawaido thoi haina hawi imana su mina ngangnaribadu sumramani mina thingnaba yaudana hairakpa oiramgani aina su ima manungda changasi numiso tasale ayamna kijai mapanda leibasi aina dumna haibadagi babana su changase haidana imungda changminarai imana sak thongba loiraduna babada nupa sak loire bajido mukta haibiruso sak jarasi haidana Badudagi babaga egana pupubu thong thinduna kauraga pupu sak loire sak sarase lao imana sak thihaure aina dumna haibaduda pupu su tabadagi suthoiba pupu saningdri pupugi sak to sida puro ai horen wailamaga sage pupuna dumna hairakpaduda babaga ega su sak sangda laktuna imade ima pupudi saningdri magi sarukto thanamo hairai babadi pupuna tawri ise karino khanbada yamna mathwai nongai jaramde Numituma puna sak jaraba matungda tumnaba haidana phamungda sangnarami ngayak lerga imase thuna phamungda sangaktuna babada nupa aina kon phenglingaida aiki tungasida mi masakhibadongna tawrei aiso khangboi lakwa ngahakte tumina leiraga yengbani ado kanamata leiramde khoimungse handakti mathi ama iphong phongbadongna tawi maduda babana somu sumna hai khoina pukhanda khanjanbagi soiramganida Lolo tumnaba tawrasi tumninge haidana tumba thiamduna tumnarami numitu so ahingi matam sida khoigi thongawdu kana thinduna mi amana kaubagum tawrai baba so bhapu idabadagi o kanano lai hangi ngayaktang ngairamu si haidana baba che thuna thongjaw leiribaduna sakhirami baba na thongadu hek hanglubada kana so hekta leiramdaba kanamta leiramdaba duda baba so kana kauduna hangi O kanano hujikta kauramidu mi usitiro ahing asida haidana baba se sauningbagi mayai na kana lawi ima so hawgalaktuna bababu kauksalaga thongdulon salami kaino nupanang na ahing asida koilaw lawrituna mina targa phajaribo imana dumna hairubada babanu su saungna sumna khumai tage taja sanu kaino ahing asida migi thong thindana sanari subo mi usitriba natro moigisi imana su kanana bu ahing asida thong thilaktoino nangna hairidubo yumse kainomde soidana tawrabani ko aina hairisina ide yumasida leigadaba tasengna kire adumna ngangnari ngaida khogi yumjawgi thongase mi mana hangdorakpagi makhon su tarei khoisu makhol aduda tumina mukna haktang ta aduna lei thongado muklon selaga saksangda koliki makhol ase muktarei aduwa nga haktang leraga mina wari sabadongna murung sonbagi makhon se muktarami adumna tawrakpaduda imaga babaga khoi humse inga kaknarami babana tumina layu kari leibanu yengusi law haidana akhoigi kadagi thoraktuna saksangi thongjel aduda lumduna yengami
ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗ ꯄꯨꯄꯨꯁꯤ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯅꯣꯛꯇꯨꯅ ꯆꯥꯛꯁꯦ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯕꯕꯥꯅ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ "ꯕꯥꯖꯤ ꯀꯅꯥꯒꯅꯣ ꯕꯥꯖꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯅꯠꯇꯦ ꯕꯥꯖꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯊꯝꯂꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯨꯡ ꯑꯁꯤꯗ ꯄꯤꯔꯛꯏꯕ ꯑꯀꯤ ꯑꯈꯪ ꯃꯌꯥꯝꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏꯗꯣꯔꯤ?" ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯄꯨꯄꯨꯁꯤ ꯕꯕꯥꯗ ꯁꯥꯎꯅ ꯌꯦꯡꯉꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯏꯃꯨꯡꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯗꯣꯔꯤꯒꯦ? ꯆꯥꯛ ꯆꯥꯔꯤꯁꯤꯅꯤ ꯑꯩꯗꯤ꯫ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ? ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯟꯗꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯋꯥꯈꯟꯗꯨꯗ ꯑꯀꯤ ꯑꯈꯪ ꯉꯥꯛꯇ ꯈꯜꯂꯒ ꯂꯩꯔꯕꯅꯤꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯄꯥꯅ ꯏꯊꯟꯗ ꯂꯩꯔꯤꯁꯦ ꯀꯔꯤꯃꯠꯇ ꯀꯤꯗꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯨꯡꯁꯦ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ?" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯄꯨꯁꯤ ꯁꯥꯎꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯇꯣꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯪꯈꯤꯕꯗꯨꯗ ꯕꯕꯥꯅ "ꯀꯩꯅꯣꯅꯦ ꯅꯨꯄꯤ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ ꯖꯥꯔꯥ? ꯏꯃꯥꯅꯁꯨ ꯀꯔꯥꯏꯗꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕꯅꯣ? ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛ ꯆꯥꯔꯤꯗꯨꯗꯤ ꯅꯪꯁꯨ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯕꯕꯥꯅꯁꯨ "ꯑꯩꯁꯨ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦꯗ ꯅꯨꯄꯤ꯫ ꯐꯔꯦ ꯀꯣꯜ ꯂꯤꯛꯀꯥꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯜꯂꯨ, ꯑꯩ ꯍꯌꯦꯡ ꯕꯕꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯣꯜ ꯂꯤꯛꯇꯨꯕꯨ ꯂꯣꯏꯁꯜꯂꯒ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤ ꯑꯈꯪꯁꯤ ꯄꯤꯔꯛꯏ, ꯑꯗꯨꯕꯨ ꯅꯝꯗꯅ ꯑꯗꯨꯃꯛ ꯇꯨꯝꯁꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯕꯕꯥꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯇꯣꯛꯑꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯕꯕꯥꯅ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ, "ꯕꯥꯖꯤ ꯍꯟꯗꯛꯁꯦ ꯏꯃꯨꯡꯁꯤ ꯑꯀꯤ ꯑꯈꯪ ꯌꯥꯝꯅ ꯄꯤꯔꯛꯏ꯫ ꯑꯍꯤꯡꯁꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯊꯣꯡ ꯊꯤꯟꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯏ, ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯠꯇꯦ ꯁꯤꯕꯨ ꯄꯥꯕꯨꯡ ꯅꯤꯃꯥꯏꯒꯤ ꯊꯋꯥꯏꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕ ꯖꯥꯔꯥ?" ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯄꯨꯄꯨꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯨꯡ ꯅꯤꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗ ꯁꯨꯝ ꯂꯩꯔꯝꯕꯗꯨꯗ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯍꯌꯦꯡ ꯃꯥꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯐꯖꯈꯤꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯄꯥꯅ ꯌꯦꯡꯕꯗꯁꯨ ꯅꯪ ꯄꯥꯕꯨꯡ ꯅꯤꯃꯥꯏꯒꯤ ꯊꯋꯥꯏꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯃꯨꯛ ꯍꯦꯛ ꯍꯦꯛ ꯎꯏ꯫ ꯃꯥꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯅꯨ, ꯅꯣꯏꯗ ꯅꯁꯥ ꯁꯣꯛꯄ ꯊꯦꯡꯕ ꯇꯧꯔꯛꯀꯗꯕꯁꯨ ꯅꯠꯇꯕꯗꯨ." ꯄꯨꯄꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯅꯁꯨ "ꯍꯣꯏ ꯕꯕꯥ" ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯅꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯁꯟꯗꯨꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯕꯕꯥ ꯆꯠꯈ꯭ꯔꯕꯗꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯅ ꯄꯨꯄꯨꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯨꯁꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯪꯉꯨꯕꯗ ꯄꯨꯄꯨꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯪꯁꯟꯗꯨꯅ ꯄꯨꯄꯨꯗ "ꯄꯨꯄꯨ ꯀꯩꯅꯣ ꯌꯦꯡꯂꯤꯗꯨꯕꯣ? ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯄꯨꯄꯨꯁꯨ ꯅꯣꯛꯇꯨꯅ "ꯀꯩꯁꯨ ꯌꯦꯡꯗꯦꯗ ꯏꯁꯨ ꯊꯣꯏꯕ, ꯆꯥꯛ ꯂꯣꯏꯍꯧꯔꯕꯣ ꯅꯃꯥꯅ?" ꯑꯩꯅꯁꯨ "ꯍꯣꯏ ꯄꯨꯄꯨ ꯂꯣꯏꯍꯧꯔꯦ, ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯨꯄꯨꯒ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯀꯥ ꯗꯤꯄꯛꯁꯤ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, "ꯏꯇꯩꯃ ꯇꯥ ꯁꯅꯥꯍꯟꯗꯣ ꯒꯥꯔꯤꯅ ꯊꯤꯡꯉꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ, ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ." ꯏꯃꯥꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯨꯄꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯄꯨꯄꯨꯅꯁꯨ "ꯍꯩ ꯁꯦꯟ ꯈꯔ ꯄꯨꯔꯒ ꯊꯨꯅ ꯆꯠꯂꯨ, ꯑꯉꯥꯡ ꯃꯆꯥꯁꯤꯗꯤ ꯑꯩ ꯌꯦꯡꯍꯧꯔꯒꯦ" ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎꯅꯨꯄꯥꯗꯨ ꯄꯨꯄꯨꯅ ꯂꯧꯍꯧꯔꯒ ꯏꯃꯥꯒ ꯑꯩꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯗꯣꯛꯇꯔꯗ ꯍꯪꯉꯨꯕꯗ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯁꯦꯟ ꯈꯔ ꯄꯨꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯇꯥꯔꯛꯑꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯁꯤꯗ ꯏꯃꯥꯅ ꯕꯕꯥꯗ "ꯅꯨꯄꯥ ꯑꯩꯒꯤ ꯃꯤꯠꯅꯔ ꯈꯪꯗꯦ, ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯪꯐꯝ ꯑꯁꯤꯗ ꯄꯥꯕꯨꯡ ꯅꯤꯃꯥꯏꯒꯤ ꯃꯁꯛ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯑꯃ ꯎꯏ." ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯗꯁꯨ ꯀꯔꯥꯏꯗꯒꯤ ꯅꯤꯃꯥꯏꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯐꯔꯦ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯣ. ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯐꯔꯦ. ꯌꯥꯔꯒꯗꯤ ꯍꯌꯦꯡꯗꯣ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ. ꯗꯣꯛꯇꯔꯗ ꯍꯥꯏꯔꯒ ꯆꯦ ꯆꯥꯡꯗꯣ ꯈꯔ ꯏꯍꯟꯁꯤ." ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯕꯕꯥꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯄꯨꯄꯨꯁꯦ ꯃꯁꯥ ꯅꯥꯏ ꯍꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅ ꯆꯪꯁꯤꯟꯗꯨꯅ ꯄꯨꯄꯨꯗ "ꯕꯥꯖꯤ ꯀꯩꯗꯧꯔꯒꯦ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?" ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯄꯨꯄꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯏꯁꯥ ꯄꯨꯝꯕ ꯍꯩꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ." ꯕꯕꯥꯅꯁꯨ ꯄꯨꯄꯨꯒꯤ ꯋꯥ ꯑꯗꯨꯗ "ꯕꯥꯖꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯣ?" ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯄꯨꯄꯨꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯤꯡꯗꯦ. ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯒꯦ." ꯄꯨꯄꯨꯅ ꯑꯃꯨꯛꯀꯁꯨ ꯕꯕꯥꯗ "ꯅꯪ ꯄꯥꯕꯨꯡ ꯅꯤꯃꯥꯏꯒꯤ ꯁꯣꯔꯥꯠꯇꯣ ꯍꯌꯦꯡꯅꯤ. ꯑꯩ ꯗꯦꯕ ꯀꯔꯃꯗꯣ ꯌꯥꯎꯗꯕ ꯌꯥꯔꯣꯏ." ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ "ꯍꯣꯏ ꯍꯣꯏ, ꯍꯌꯦꯡꯗꯣ ꯆꯠꯂꯣ, ꯑꯗꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯒ ꯆꯥꯁꯜꯂꯨ." ꯑꯁꯨꯝꯅ ꯄꯨꯄꯨꯁꯨ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ ꯑꯍꯤꯡꯗꯨꯃ ꯇꯨꯝꯍꯜꯂꯛꯑꯝꯃꯤ꯫
ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯃꯤ ꯑꯃ ꯆꯠꯄꯗꯧꯅ ꯁ꯭ꯔꯣꯠ ꯁ꯭ꯔꯣꯠ ꯍꯥꯏꯗꯅ ꯃꯈꯣꯟ ꯃꯋꯥ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯝꯊꯛ ꯑꯁꯤꯗꯁꯨ ꯅꯨꯡꯅ ꯊꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯨꯝꯕ ꯌꯥꯗꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯄꯨꯁꯤ ꯐꯤ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯕꯥꯅ ꯄꯨꯄꯨꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯀꯩꯅꯣ ꯕꯥꯖꯦ, ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ?" "ꯏꯕꯨꯡꯉꯣ, ꯉꯁꯤꯁꯦ ꯅꯤꯃꯥꯏꯒꯤ ꯁꯣꯔꯥꯠꯅꯤ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯇꯧꯕꯅꯤ." ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ, "ꯅꯠꯇꯦ ꯕꯕꯥꯕꯨ ꯅꯁꯥꯗꯣ ꯈꯔ ꯐꯔꯕꯣ? ꯐꯠꯇ꯭ꯔꯒꯅ ꯑꯩ ꯆꯠꯂꯨꯒꯦ." ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯄꯨꯄꯨꯁꯦ ꯑꯗꯨꯝ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯃꯛꯏ, "ꯍꯩ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ, ꯂꯨꯅ ꯇꯤꯟꯅꯔꯝꯈ꯭ꯔꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ, ꯅꯣꯏꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯄꯨꯁꯨ ꯊꯨꯅ ꯊꯣꯡꯒꯥꯟ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯈꯔꯗꯤ ꯐꯔꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯄꯨꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯍꯤꯗꯥꯛꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯒꯤ ꯃꯁꯥꯁꯦ ꯐꯒꯠꯄ ꯀꯧꯕ ꯂꯩꯇꯦ꯫ ꯄꯨꯄꯨꯒꯤ ꯃꯁꯥ ꯀꯟꯈꯠꯂꯛꯄ ꯉꯝꯗ꯭ꯔꯕꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛꯁꯪꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ ꯕꯕꯥꯒ ꯑꯩꯒꯁꯨ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯇꯞꯅ ꯏꯃꯥꯗ ꯑꯣꯟꯁꯟꯗꯨꯅ, "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯣ? ꯕꯥꯖꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯁꯤ ꯅꯪꯕꯨ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯣ? ꯃꯤꯍꯨꯟꯒꯁꯦ ꯆꯣꯡꯈꯠꯈꯤꯕꯗ ꯑꯩꯐꯥꯎ ꯀꯔꯤꯅꯣꯃ ꯇꯧꯔꯦ." ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯀꯞꯇꯨꯅ ꯕꯕꯥꯗ ꯄꯥꯎꯗꯨ ꯇꯝꯃꯛꯏ꯫ ꯃꯅꯤꯡ ꯊꯣꯡ ꯑꯁꯤꯗ ꯄꯥꯕꯨꯡ ꯅꯤꯃꯥꯏꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯉꯛꯇꯨꯅ, "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯃꯤ ꯗꯦꯕ ꯀꯔꯃꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ, ꯀꯃꯥꯏꯅ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏꯅꯣ? ꯅꯪꯅ ꯀꯤꯕꯒꯤ ꯄꯨꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ." ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯑꯩꯅ ꯎꯏ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯃꯗꯨ ꯎꯔꯕꯅꯤ." ꯕꯕꯥꯅꯁꯨ, "ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯨꯄꯤ, ꯁꯤꯗꯕꯨ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯂꯥꯛꯑꯣꯁꯦ, ꯅꯪ ꯊꯕꯛ ꯂꯣꯏꯔꯒꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯄꯨꯄꯨꯅ ꯕꯕꯥꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯄꯨꯄꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯕꯕꯥꯅ ꯄꯨꯄꯨꯗ ꯑꯣꯟꯁꯟꯗꯨꯅ, "ꯀꯩꯗꯧꯔꯒꯦ ꯕꯕꯥ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?" ꯑꯗꯨꯝꯅ ꯕꯕꯥꯗ ꯍꯪꯉꯨꯕꯗ ꯄꯨꯄꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯃꯥꯏꯕ ꯑꯃꯇ ꯊꯨꯅ ꯀꯧꯔꯨꯆꯣ, ꯌꯨꯝ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯅꯕ." ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ, "ꯀꯩꯅꯣ ꯕꯕꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯥꯏꯕꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ?" ꯄꯨꯄꯨꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯧꯗ ꯀꯧꯔꯨꯆꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ, "ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯅꯤ, ꯍꯌꯦꯡ ꯑꯣꯏꯅ ꯀꯧꯔꯨꯔꯒꯦ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯅꯤ ꯕꯕꯥꯅ ꯄꯨꯄꯨꯕꯨ ꯁꯪꯗꯨꯅ ꯇꯨꯝꯕ ꯊꯦꯝꯂꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯕꯥꯅ ꯃꯥꯏꯕ ꯑꯃꯕꯨ ꯂꯧꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯕꯕꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯏꯃꯥꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯥꯒ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯄꯥꯈꯠꯅ ꯄꯨꯄꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯄꯨꯄꯨꯁꯦ ꯁꯣꯔ 3ꯂꯛꯇꯪ ꯍꯣꯜꯂꯝꯂꯒ ꯄꯨꯄꯨꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯒ ꯃꯥꯏꯕꯗꯨꯒꯁꯨ ꯂꯥꯛꯇꯨꯅ ꯄꯨꯄꯨꯒꯤ ꯃꯁꯥꯗꯨꯕꯨ ꯌꯦꯡꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯄꯨꯄꯨꯒꯤ ꯃꯁꯥꯗꯨ ꯌꯦꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯕꯕꯥꯁꯦ ꯀꯟꯕ ꯉꯝꯂꯣꯏꯗꯣꯔꯤ, ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ." ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯞꯆꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯪ ꯕꯕꯥꯅ ꯑꯁꯤꯕ ꯂꯩꯈꯤꯗꯕ ꯃꯤꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯈꯨꯗꯣꯞ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯤ, ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯗꯣ꯫ ꯊꯋꯥꯏꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯩꯗꯨꯅ ꯂꯩꯔꯤ, ꯊꯋꯥꯏꯗꯨꯅꯁꯨ ꯅꯪ ꯕꯕꯥꯒꯤ ꯊꯋꯥꯏꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯅꯈꯣꯏ ꯕꯥꯖꯤꯅ ꯈꯨꯗꯣꯞꯇꯣ ꯀꯗꯥꯏꯗ ꯊꯅꯝꯕꯅꯣ ꯌꯦꯡꯉꯨ, ꯈꯨꯗꯣꯞ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯊꯤꯗꯨꯅ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯗ ꯄꯨꯄꯨ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯣꯞꯇꯨꯁꯨ ꯊꯤꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯃꯁꯥꯗꯨꯁꯨ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯗꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯝꯕꯗꯨ ꯈꯔꯗꯤ ꯐꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯄꯨꯒꯤ ꯗꯦꯕ ꯀꯔꯃꯁꯨ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯨꯄꯨ ꯂꯩꯇ꯭ꯔꯕꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯉꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯃꯊꯧ ꯃꯉꯝ ꯗꯦꯕ ꯀꯔꯃ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕꯗ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯨꯝ ꯑꯁꯤꯁꯨ ꯐꯖꯅ ꯌꯦꯡꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯔꯦ, ꯏꯃꯥ ꯕꯕꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫